Tripaloski, tam das klasowskie, Adidas klasowskie. Hi guys, sisu hojiki mamangi aina hapa video do admaina should try to get do aigi eyelash glue di black color gi do oyeba sigi duo gi sigi black color sineba aduna siri sijina roge aduna sigi mithup morege ma mithup phi do adugi da hapa podo glue do sije dum eyelash glue oina sijina dum yabane ba adudo sijina transparent oibane sijina oina sijina ga taira sei yamna di out manam dikalla de super glue manam havenam ado ngasi video ses mainan vertical oina namjare ade magi video desu ana oina edit tau matam bai wan adum name kaisu yam important ba video sina tabani nai okay yam phajana teki o han doine ba mose matang kenam ta haja hoge ka ama handaki 2019 di pangthokadariba Iowa Mrs India gi Manipur gi represent tawdariba akoigi Victoria Okram haina iche ma yawbane ba dugi iche Victoria Okram se mayamna vote tobiyo vote togadaba maong se step ahum leibane ado I description da su phajana piramge first step ta Facebook page mogi kainojiki Iowa gi kaino do like tawbigidaba second dana adugi page to share tawbigidaba aduga third subadana hajiki site ama chatkani ba hajiki site gi link du loi hapamage adudugi site to changaga hajiki contestant number 22 oibane che Victoria Okram je do magi duda vote thadabiyo aduga numit vote se close tawdaba numit aisu ngasi ga numit ani sure bo thadai se ngasai hek ai thada bo loiba ga nei video na mi je ngak leraga adune daina numit khara se mateng pangbi se koina angamba sikata akoina yam kanna hena pangba ngamdabani na lombot amam to nomagi amtang pibi se handagi video do mana tawbadagi mathang tawnaba maleba TikTok da aiju Google da thengna bada khangbane ai TikTok to sijina ye ta chang da yang puire ba ai adi chang ta yam kan da phajana active oi driver TikTok da ana ai Google da thengna bane ba ji ki kana da Siang chin kange hey 1 2 3 Ariana Grande ki ta saina chin kang khalaga ya ni u do yam pamjayeba su udabane ba ado masidi ura adubu aidi pok mala right
맞아는 것이네. 긴 진짜 나 꽤 말래 민. 아. 이거 알라. 내가 이거 좀 까는.